ngasisu mahausagunna mayamgidamakta nungairaba phonga wari ama puduna lakjari. Wari asibu ibirakpana D.N. Khuman. Wari asigi mamingna Sakthiba Tomchau. Thaina mamangai matam amada mapanggal yamna kanba mathamoy yamna sengba pukchel chawba misak ama leirami. Mahaki mamingna Tomchau haina kaurami. Tomchau masaka mathamoy pukchelga khetnaba misakni. Tomchaugi masak asi khul aduda angang macha thembada mapa mamana hek hek panduna angang themnei. Tomchaudi madu pumnamakto khanglabasu masada asaw bahaibado sungpok pokjadi. Tomchaugi mapa mamadi masak yamna nungsi kuchusu yamna ngaurami aduga makhoi anigi naitum pokchaba Tomchau asidi hingsa yaitambagi sakloni. Asigumba khetnaba kaya asina malemse semlakpani haibada haimanba thokloi. Tomchau masak thizarabasu kuchu muzarabasu masagi mathauda pukning yamna changi amadi mapa mamagi yathang hiktokte. Mama mapa na haiba khuding khudakta inba misakni. Nongmagi numitni Tomchaugi mama thoibi amadi tomba lauda chatluraga halaki. Makhoigi lau asi khulga yamna lapnei aduga laufam asisu chingkhongdani uribasi. Mama mapa anido laudagi halaktuna mayumda iru maithajaraga chak charami. Matam aduda Tomchausu singbul achauba ama puduna mayumda halaki. Aduga humang adu taithoklaga chaksangda changlaktuna chak charami. Mama mapana Tomchauda chak sana sana asumna hairaki. Imagi Tomchau ngasigi sing mapunbu kaya surabage isa sing chanbada waramlani. Ima nasadi awaba karino hojik phawba masak khangdrida. Nasadi wadi nahanina ado imaga pabungadi yamna waramgani ko. Wadeda karigi wagadoribano ado ipagi Tomchau nahakna purakpa chingbul khuding onthokna chawkhre nate khara khara pikna purakpa yadro nasado sokanine. Pabung as nasadi adu phawba pi khalibani ado ima pabung hayingdagidi lau chatpado nacha oina chasageba nacha lauda chatuna thabak sujage ko ima pabung ko ima ko pabung. Imagi Tomchau isabu wahanba pamdi ko ima pabungna ngamliba makhaidi hotnakige nahakna ne yum ingkol se seno. Asumna ngayaki matung chak sabasu loirami. Sak hek tokpaga Tomchaugi mama mapasu lauda amuk chatkirami. Tomchausu thauri ama paiduna singchanba thoklaki. Amaromdana khunja nupi anisi asumna hainari. Haima haima thuibiga tombaga se naha oina ngawida ko pamukhreda. Makhoinadi masani sadana thabak awabaga sijinadribani. Nungsa maraksida macha wahaningdabagi matai manause laudaga kumlini nese. Masani kaina khara phajadana mi khwaigum nungsiba sakta oiradi phaba sakta ni kaina hingchabadagibu hena thine. Nupi amana hai warido amukta lepko Tomchau se lambi sida lai haiba nangbo mi wangang na bahaibrabu aikhoi ni ne ngasi thawai thaba yauni ko. Ha kari haiba Tomchau lai haiba as karam tawnia kadai de lot kani as masaksi ki haiba. As yarese amta tumina layu masak thijabagi wani mingondadi kaijadabani ko tumina amta layu. Asumna nupi anido Tomchau lakpa duda lambigi nakanda laithoktuna lepchai. Tomchau su makhoi ani haiphet englamlaga magi chatpham thokpa adumak chatki. Tomchau na khara lapthokibaga makhoi anido wari sanaba leptuna mayum tamna khongthang thuna thangduna chatkirami. Asumna matam khara hujinkraba matungni matam adu nongju tha matamni. Laumi kayadi laufamda thabak leptaba matam aduni. Tomchaugi mama mapasu laudangan chatuna thabak suri aduga thengna mayumda halaki. Mama mapana asumna thabak sururaga thengna halakpa sida Tomchau yamna nungaijiramdi. Nongmagi numit amada mama thoibi amadi mapabung tomba mamlingaidagi hogatuna chak thonglami. Matam aduda Tomchau hogalaktuna mama amadi mapada asumna hairami. Pabung ima ngasidi nachasu nakhoigi natung injaraki. Nasana haijaribase yabiroidaba oirabadi ngasidagi ai chak maru ama phawba chararoi.
ꯀꯪꯁꯤ ꯁꯤꯖꯔꯁꯅꯨ ꯏꯃꯥ. ꯏꯃꯥꯒꯤ ꯇꯣꯝꯆꯧ, ꯀꯔꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦꯀꯣ. ꯐꯔꯦ, ꯏꯆꯥꯅ ꯍꯥꯏꯕꯗꯣ ꯏꯃꯥ ꯍꯣꯏ ꯌꯥꯔꯒꯦ. ꯃꯇꯨꯡ ꯃꯅꯥꯎꯗꯤꯅꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦꯀꯣ ꯏꯕꯨꯡꯉꯣ. ꯇꯣꯝꯆꯧꯁꯨ ꯍꯣꯏ ꯁꯤꯖꯤꯟꯅꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯃꯥꯒ ꯃꯄꯥꯒ ꯂꯣꯏꯅꯅ ꯇꯣꯝꯆꯧ ꯃꯈꯣꯏꯒꯤ ꯂꯧꯐꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ. ꯃꯃꯥ ꯃꯄꯥꯅ ꯄꯨꯒꯗꯧꯕ ꯄꯣꯠꯆꯩ ꯃꯌꯥꯝꯗꯣ ꯅꯥꯍꯣꯡ ꯁꯥꯗꯨꯅ ꯇꯣꯝꯆꯧꯅ ꯂꯣꯏꯅ ꯄꯨꯕꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯄꯨꯡꯖꯥ ꯑꯃꯒꯤ ꯃꯇꯨꯡ ꯆꯤꯡꯈꯣꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯂꯧꯐꯝꯗꯣ ꯌꯧꯔꯛꯈꯤ. ꯂꯧꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯇꯣꯝꯆꯧꯅ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯗ ꯀꯔꯝꯅ ꯂꯧ ꯁꯨꯒꯦ ꯍꯥꯏꯅ ꯍꯪꯖꯩ. ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯕꯨꯡ ꯇꯣꯝꯕꯅ ꯂꯧ ꯁꯨꯕꯒꯤ ꯃꯑꯣꯡ ꯑꯗꯣ ꯇꯥꯛꯄꯤꯔꯝꯃꯤ. ꯇꯣꯝꯆꯧꯁꯨ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯒꯨꯝꯅ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯈꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯇꯣꯝꯆꯧ ꯃꯃꯥ ꯃꯄꯥꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯛꯈꯤ. ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯇꯣꯝꯆꯧꯗꯣ ꯂꯧ ꯁꯨꯔꯨꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩꯗ ꯍꯜꯂꯛꯈꯤ. ꯇꯣꯝꯆꯧ ꯂꯧ ꯀꯨꯝꯂꯨꯕ ꯑꯣꯏꯕꯅ ꯃꯁꯥ ꯑꯗꯣ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯉꯥꯛꯇꯅꯤ ꯇꯩꯔꯤꯕꯁꯤ. ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯈꯨꯗꯩ ꯄꯥꯏꯗꯨꯅ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖꯕ ꯊꯣꯛꯈꯤ. ꯄꯨꯈ꯭ꯔꯤ ꯌꯧꯔꯝꯗꯥꯏ ꯃꯇꯝꯗ ꯈꯨꯟꯖꯥ ꯅꯨꯄꯥ ꯑꯃꯅ ꯇꯣꯝꯆꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ. "ꯍꯣ ꯇꯣꯝꯆꯧ, ꯀꯔꯤꯅꯣ ꯅꯌꯨꯝꯗ ꯑꯣꯏꯅ ꯂꯨꯖꯕ ꯌꯥꯗ꯭ꯔꯣ? ꯂꯩꯈꯣꯝꯃꯣ ꯂꯩꯅꯥꯡꯉꯣ ꯀꯨꯆꯨꯗꯨꯒ ꯂꯣꯏꯔꯦꯍꯦ ꯏꯕꯣ! ꯅꯪ ꯎꯕꯗꯅꯦ ꯑꯉꯥꯡꯗꯤ ꯂꯩꯔꯗꯅ ꯑꯍꯟ ꯑꯩꯈꯣꯏ ꯐꯥꯎꯕ ꯈꯪꯗꯨꯅ ꯁꯤꯕ ꯌꯥꯎꯅꯔꯅꯤꯅꯦ." ꯇꯣꯝꯆꯧꯗꯣ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤꯗꯗꯤ ꯌꯧꯔꯒꯦ ꯈꯟꯅ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ. ꯍꯥꯏꯕꯒ ꯇꯧꯕꯒ ꯈꯨꯟꯖꯥ ꯑꯉꯥꯡ ꯑꯃ ꯇꯣꯝꯆꯧ ꯎꯕꯗꯒꯤ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ. ꯇꯣꯝꯆꯧꯁꯨ ꯑꯉꯥꯡ ꯑꯗꯨꯅ ꯆꯦꯟꯈꯤꯕꯗꯣ ꯎꯔꯤꯕꯅꯤ. ꯇꯁꯦꯡꯅ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ. ꯃꯁꯥ ꯃꯎ ꯆꯥꯝꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯇꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯑꯁꯨꯝꯅ ꯈꯟꯖꯩ. "ꯑꯣ, ꯑꯩ ꯑꯁꯤ ꯈꯨꯟꯖꯥ ꯑꯉꯥꯡꯁꯤꯡꯅ ꯀꯤꯅꯔꯕꯀꯣ? ꯑꯩꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯤꯔꯕꯖꯥꯠꯅꯣ? ꯑꯩ ꯎꯕ ꯈꯨꯗꯤꯡ ꯑꯉꯥꯡ ꯀꯌꯥ ꯀꯞꯇꯨꯅ ꯆꯦꯜꯂꯤꯕ, ꯑꯍꯜ ꯀꯌꯥꯅ ꯑꯩꯉꯣꯟꯗ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ ꯍꯥꯏꯔꯤꯕ, ꯑꯗꯨꯕꯨ ꯑꯩꯅ ꯏꯃꯥ ꯏꯄꯥꯗ ꯍꯪꯂꯨꯕꯗꯗꯤ ꯊꯤꯗꯦꯗ ꯍꯥꯏ. ꯃꯁꯤꯅ ꯀꯔꯤꯒꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯑꯉꯥꯡ ꯑꯃ ꯋꯥꯟꯊꯈꯤꯕꯅꯤ. ꯑꯩꯁꯦ ꯀꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗꯅꯣ ꯑꯃ ꯂꯩꯔꯨꯔꯁꯤꯔꯥ? ꯑꯩꯅ ꯌꯨꯝ ꯊꯥꯗꯣꯛꯄ ꯃꯤꯀꯨꯞꯇ ꯏꯄꯥ ꯏꯃꯥꯅ ꯀꯔꯤ ꯑꯣꯏꯍꯧꯕ? ꯑꯣ, ꯇꯣꯜꯂꯤꯗꯀꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ! ꯑꯁꯨꯛ ꯊꯤꯅꯁꯨ ꯁꯦꯝꯕꯤꯔꯝꯈ꯭ꯔꯦꯗꯀꯣ." ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯃꯥ ꯊꯣꯏꯕꯤ ꯆꯪꯂꯛꯏ. ꯑꯗꯨꯒ ꯃꯆꯥ ꯇꯣꯝꯆꯧꯕꯨ ꯀꯧꯔꯛꯏ. "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯏꯃꯥꯗ ꯏꯁꯤꯡ ꯈꯔ ꯂꯥꯛꯈꯠꯂꯨ ꯂꯥꯎ. ꯏꯃꯥ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯒꯦ." ꯇꯣꯝꯆꯧ ꯊꯣꯛꯂꯛꯇꯨꯅ, "ꯏꯃꯥ, ꯏꯁꯤꯡꯗꯨ ꯍꯣꯔꯦꯟ ꯑꯣꯏꯅ ꯁꯣꯛꯆꯔꯒꯦ. ꯍꯧꯖꯤꯛ ꯁꯣꯛꯄ ꯊꯣꯛꯂꯨꯔꯕꯗꯤ ꯑꯩꯕꯨ ꯎꯕꯗ ꯑꯉꯥꯡ ꯀꯌꯥ ꯀꯞꯅꯈꯤꯅꯤ. ꯑꯗꯣ ꯏꯃꯥ, ꯑꯩꯁꯤꯕꯨ ꯑꯁꯦꯡꯕꯒꯤ ꯀꯌꯥꯝ ꯊꯤꯔꯒꯦ?" "ꯏꯃꯥꯒꯤ ꯇꯣꯝꯆꯧ, ꯏꯆꯥꯗꯤ ꯏꯃꯥꯒꯤ ꯁꯅꯥꯅꯦ. ꯏꯆꯥꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ ꯄꯣꯛꯇ꯭ꯔꯤ. ꯏꯆꯥꯗꯤꯅꯦ ꯏꯃꯥꯒꯤ ꯁꯅꯥꯅꯤ ꯁꯅꯥ." "ꯑꯗꯣ ꯐꯔꯦ, ꯅꯍꯥꯛ ꯂꯩꯔꯪꯁꯦ ꯃꯩ ꯍꯧꯒꯠꯂꯝꯃꯨ. ꯏꯃꯥ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯂꯥꯛꯈꯠꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯊꯣꯏꯕꯤꯗꯣ ꯂꯩꯕꯥꯛꯀꯤ ꯄꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯈꯤ. ꯃꯇꯝ ꯑꯗꯨꯗ ꯃꯤ ꯋꯥ ꯉꯥꯡꯅꯕꯤ ꯅꯨꯄꯤ ꯈꯔ ꯊꯣꯏꯕꯤ ꯎꯔꯒ ꯑꯁꯨꯝꯅ ꯍꯥꯏꯅꯩ. "ꯍꯣꯏꯅꯦ, ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯇꯥꯟꯅꯔꯗꯤ ꯏꯆꯥꯁꯤꯡꯁꯦ ꯃꯄꯥꯟ ꯊꯣꯛꯄ ꯀꯤꯔꯔꯣꯏꯗꯅ. ꯀꯗꯥꯏꯗꯒꯤ ꯃꯩꯇꯥꯟ ꯑꯀꯥꯕ ꯃꯥꯟꯕ ꯇꯣꯝꯆꯧꯗꯣ ꯃꯥꯅꯕꯨ ꯍꯦꯛ ꯊꯣꯛꯂꯛꯂꯕ ꯏꯆꯥꯁꯤꯡꯁꯦ ꯃꯤꯍꯨꯟ ꯊꯥꯍꯨꯟꯒ ꯁꯨꯗ꯭ꯔꯕꯅꯤ. ꯑꯁꯨꯃꯥꯏꯅ ꯋꯥꯈꯜ ꯇꯥꯗꯅ ꯃꯆꯥꯁꯦ ꯊꯣꯛꯍꯜꯂꯛꯇ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯖꯅꯤꯗ." ꯅꯨꯄꯤ ꯑꯃꯅ, "ꯑꯁ ꯌꯥꯔꯦ ꯕꯥ, ꯃꯤꯅ ꯇꯥꯔꯒ ꯐꯖꯗꯦꯕ ꯅꯣꯏꯕꯣ. ꯌꯥꯔꯦꯁꯤ, ꯃꯆꯥꯅꯨꯄꯥꯗꯣ ꯊꯣꯛꯂꯛꯇ꯭ꯔꯦ ꯌꯥꯔꯦ. ꯀꯩꯅꯣ ꯋꯥꯁꯤ ꯂꯦꯞꯄꯁꯤ, ꯃꯤꯅ ꯇꯥꯔꯒ ꯐꯖꯗꯦꯕ ꯅꯣꯏꯕꯣ." "ꯍꯦ ꯍꯦ, ꯇꯥꯅꯤꯡꯂꯒ ꯇꯥꯁꯅꯨ. ꯇꯥꯔꯕꯗꯤ ꯐꯔꯕꯅꯤ. ꯃꯆꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯔꯛꯇꯅꯕ ꯃꯆꯥꯅꯤ ꯀꯥꯏꯅ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯑꯃ ꯄꯣꯛꯁꯤꯜꯂꯒ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤ. ꯊꯣꯏꯕꯤꯁꯨ ꯃꯈꯣꯏꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕ ꯑꯗꯣ ꯇꯥꯖꯩ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯑꯁꯥꯎꯕ ꯄꯣꯛꯆꯗꯦ. ꯄꯨꯈ꯭ꯔꯤ ꯌꯧꯔꯕꯗ ꯏꯁꯤꯡ ꯄꯨꯜ ꯑꯗꯣ ꯊꯟꯅ ꯏꯁꯤꯡ ꯁꯣꯛꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ. ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯤ. ꯇꯣꯝꯆꯧꯗꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯀꯌా ꯑꯃ ꯈꯟꯕ ꯂꯦꯞꯂꯝꯗꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯆꯧ ꯃꯈꯣꯏꯒꯤ ꯂꯧꯐꯝꯗ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯝꯂꯤꯉꯩꯗ ꯆꯠꯈꯤꯔꯝꯃꯤ. ꯂꯧꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯐꯤꯉꯧ ꯁꯦꯠꯄꯤ ꯍꯅꯨꯕꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ. ꯐꯤꯉꯧ ꯁꯦꯠꯄꯤ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯇꯣꯝꯆꯧꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯂꯝꯕꯤꯗꯨꯗ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ. ꯇꯣꯝꯆꯧ ꯃꯥꯒꯤ ꯂꯧꯐꯝ ꯌꯧꯔꯕꯗ ꯄꯦꯟꯗꯕ ꯀꯌꯥꯗꯣ ꯐꯨꯝꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯤꯡꯕ ꯀꯥꯏꯅ ꯄꯦꯟꯗꯅ ꯀꯞꯆꯔꯤ. ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯄꯟꯗꯨꯅ ꯋꯥꯀꯠꯆꯔꯤ.
He Taibangbu sembiriba mapu ibungo nahaki kumai asibu karino karigino tolaba nacha aibu asuk thiba mapok asida sembiramliba ai ngasidagi amuk hana aigi yumda hankraro kulladuda khongul takraro nanaibu loksinbiro Taibang mapu nanai khangba ngambagi pangal leraktre asi haina pendana kapchari matam aduda phingok setpi hanubi aduna asumna khanjaki o nupa asina kapliba asidi masak thibagi oireko Taibang semba mapuda kayada thamoi sokna wakatlibano adudi nupa asigi awaba kharada oirabasu kokpiragi kanadi ngasidagi hekta umangi lairimbi aigi kumhai hauragi asumna phingok setpi umangi lairimbi aduna khanjaki ngaihaki matung chingkhong aduda lau uba laumi kayasu mathang yaunaraki aduga Tomchaugi mama mapasu Tomchaugi chaluk semduna lauda laki Tomchau lau aduda phau phajana panabani haiduna kana semlami tanja aduda mapa mamado yoraki Tomchaugi mama na masabu chak sanaba makut masa hamhalami aduga chak charami asumna numit tadringai mama mapana Tomchau bukara si loisillo haina hairaki matam aduda Tomchauna aidi mafam asida lehoragi lau loidri phawba haina khumlaki Mama mapana adudi karigino yumda adum chasi haina hairami Tomchauna hangat handa chatpadu pamde haina hairaki machagi ningai ado mama mapa anina su khanglami asumna machabu thanamlaga mama mapado mayumda hankirami ngaihaki matung laumi ayambado laudagi kanaraki aduga makul tamna hanba honaraki nakan namaromdana umangi lairembi aduna mahai tauduna khunja laumi kharaduna chatlingai Chauraba kaijau ama ani makhoigi mamangda maya launa kathokduna tana halai khunja kharado kibadagi mamai leiduna labuk tamna ima kanbiyu kai anina chadaure haiduna lauraga chelaki Tomchau su wakhal nungai tana leirambani adubu khunja miyoi kharana kanbiyu haina lauribado tabadagi Tomchau phuk hogotuna leptuna maikai yenglaki matam aduda Tomchauna miyoi khara chelibado ubadagi Tomchau su makhoigi nakta chensilai aduga kaidore haina hangjai matam aduda khunja kharado Tomchau da yenglaga asumna hairei Tomchau nahakti nasa sufai nahakna oirabadi aikhoibu kanbibu ngamgadaba mali Tomchauna adu tada kari tobo yauragi maram adudi haibiba yadro Tomchau tada haigeko aikhoina khulda hankibada aikhoigi mangda chauraba kai anina maya launa kathokduna chagadabagi tanaraklibani ado nahakna kai anido amukta maithiba pibiyuba Tomchauna o adugi oireko tawbabudi chingkhong chingyani na sa kai soidana leifom thoi ado kari su khanbirunu lao mayam ai kai anido phaduna maithiba pige nakhoi khulyeunaba chalu lao numitchu tare Tomchauna adumna haibadagi khunja laumi singdo Tomchaugi matungda pareng inaduna lakhirami ngaihak laklaba matung kai anikhak maya launa kathokduna ngangduna leiribado Tomchauna su urami kai anidu hek ubaga khunja mayamdudi kibana thak niktuna leirami matam aduda Tomchaudo masa ngakta khulai amata yauda kai anidugi manakta prap changlai aduga kai anidugi mangaksam aduda tap paiduna pharami adugi matung khunja mayamdo mayum tamna chalhankirami khunja mayam chakhraba matung Tomchauna kai aniduda asumna hairaki kaijau ani nakhoi anibu aina hatlagi khanna lamba zabana chade aigi khunja mayamse makhoigi akibasi koknaba matengbu pangjabani haujikti nakhoi ani su hanjaro aisu hallage ko asi haina hairaba matung kai anido thadoklami aduga Tomchau su magi lokhamda lairiba potha sangda changlaktuna hiptuna lairami nakan amaromdana Tomchauna kanbikhiba khunja mayamdo magi mayum yorobada makhoigi nupi angangsingda tamlami adubu Tomchau dadi thakat wahai amata haibiramde aduga nungsibasu poklamde asumna matam khara hujinkraba matungni haujikti lau yeiba haunarakle khunja ataigidi khunja mayamna changduna makhoi amata oina mateng pangnai adubu Tomchau hoigidi khunja amatana mateng pangbiramde maramdi Tomchau bu uni khanbagini adubu tomba amadi thoibi maduda nungaitaba warauba karisu tawjade masagi sufam thokpa adum suduna leijai Tomchau makhoigi lokpham aduda phau mayamdo ayuk anganbadagi hauduna
ꯃꯃꯥ ꯃꯄꯥ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯄꯩ ꯄꯩꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯌꯩꯕ ꯍꯧꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯈꯨꯟꯖꯥ ꯃꯌꯥꯝꯗꯨꯗꯤ ꯇꯣꯝꯆꯧꯒꯤ ꯃꯇꯧ ꯎꯕꯗ ꯅꯣꯛꯅꯕꯤꯔꯝꯃꯤ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯍꯥꯏꯅ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯨꯡꯖꯥ ꯑꯃ ꯑꯅꯤꯒꯤ ꯃꯇꯨꯡꯅꯤ ꯇꯣꯝꯆꯧꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯧꯐꯝ ꯌꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯄꯥ ꯇꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯤꯅ ꯉꯝꯂꯣꯏꯗꯕ ꯉꯥꯛꯇꯅꯤꯀꯣ ꯃꯥꯅ ꯇꯧꯔꯤꯕꯁꯦ꯫ ꯃꯃꯥ ꯃꯄꯥ ꯅꯤꯡꯕꯁꯨ ꯈꯨꯜ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯇꯅꯤ꯫ ꯃꯃꯥ ꯃꯄꯥꯕꯨ ꯋꯥꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯇꯧꯔꯤꯕꯁꯤ ꯎꯔꯕ ꯅꯠꯇ꯭ꯔ ꯅꯨꯄꯤ?" ꯊꯣꯏꯕꯤꯅ, "ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ꯫ ꯏꯆꯥꯁꯦ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯄ ꯏꯆꯥꯅꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯁꯤꯅ ꯏꯆꯥꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ, ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯦ ꯃꯁꯤꯗꯅꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯅ ꯄꯦꯟꯗ꯭ꯔꯤꯕ꯫ ꯌꯥꯔꯦꯁꯤ ꯅꯨꯄꯤ, ꯑꯗꯨꯝꯅ ꯋꯥꯈꯜ ꯄꯤꯛꯊꯒꯅꯨ꯫ ꯁꯤ ꯑꯩꯈꯣꯏꯒꯤꯁꯨ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ꯫ ꯑꯗꯣ ꯏꯆꯥꯒꯤ ꯆꯥꯛꯇꯨ ꯊꯤꯗꯣꯛꯂꯣ꯫ ꯏꯆꯥ ꯋꯥꯔꯝꯂꯅꯤ, ꯃꯕꯨꯛ ꯊꯟꯅ ꯆꯥꯛ ꯄꯤꯖꯈꯤꯁꯤ꯫ ꯑꯗꯣ ꯑꯩꯁꯨ ꯂꯧ ꯌꯩꯕꯁꯦ ꯌꯥꯎꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥ ꯑꯗꯨꯁꯨ ꯃꯆꯥꯅ ꯂꯧ ꯌꯩꯔꯤꯕ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯆꯥꯕꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯝꯆꯧꯁꯨ ꯑꯌꯨꯛꯇꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯁꯨꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯛꯇꯤ ꯂꯥꯝꯂꯕꯅꯤ꯫ ꯃꯄꯥꯅ ꯆꯥꯛ ꯆꯥꯔꯨ ꯂꯥꯎ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯣꯝꯆꯧꯅꯁꯨ ꯍꯣꯏ ꯄꯥꯕꯨꯡ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯧꯐꯝꯗꯒꯤ ꯀꯥꯔꯛꯇꯨꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯐꯝꯊꯩ꯫ ꯃꯃꯥꯅ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯆꯥꯒꯤꯗꯃꯛ ꯁꯦꯝꯂꯤꯕ ꯆꯥꯂꯨꯛ ꯑꯗꯣ ꯊꯥꯡꯗꯣꯛꯇꯨꯅ ꯆꯥꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯝꯆꯧꯁꯨ ꯃꯃꯥꯅ ꯁꯦꯝꯂꯤꯕ ꯆꯥꯂꯨꯛ ꯑꯗꯣ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯆꯥꯖꯔꯤ꯫ ꯇꯣꯝꯆꯧꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯋꯥꯗꯕ꯭ꯔꯥ ꯍꯥꯏꯕ? ꯏꯃꯥꯈꯣꯏ ꯂꯥꯛꯂꯒ ꯄꯨꯟꯅ ꯁꯨꯃꯤꯟꯅꯕ ꯌꯥꯕꯁꯤꯗ ꯀꯔꯤꯒꯤ ꯅꯇꯣꯝꯇ ꯁꯨꯔꯝꯂꯤꯕꯅꯣ? ꯏꯆꯥꯅ ꯅꯃꯥ ꯅꯄꯥ ꯑꯅꯤꯕꯨ ꯋꯥꯍꯟꯅꯤꯡꯗꯕꯒꯨꯝ ꯏꯃꯥ ꯍꯣꯏꯅꯁꯨ ꯏꯆꯥꯕꯨ ꯋꯥꯍꯟꯅꯤꯡꯗꯦꯅꯦ?" ꯇꯣꯝꯆꯧꯅ, "ꯑꯁ ꯏꯃꯥ, ꯑꯁꯤꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛꯇ ꯉꯥꯡꯂꯗꯅ ꯅꯆꯥꯒꯤ ꯄꯥꯡꯒꯜꯁꯦ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯗꯅ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯧ ꯍꯥꯏꯕꯅꯣ? ꯍꯧꯖꯤꯛ ꯏꯃꯥ ꯄꯥꯕꯨꯡ ꯋꯥꯍꯟꯕ ꯌꯥꯗꯦ꯫ ꯅꯆꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯅꯆꯥꯅ ꯅꯤꯡꯁꯤꯡꯂꯨꯕꯗ ꯄꯨꯝꯅꯃꯛ ꯈꯪꯖꯩꯗꯣ꯫ ꯑꯗꯣ ꯏꯃꯥ, ꯆꯥꯛꯁꯤ ꯂꯩꯇ꯭ꯔꯕꯣ? ꯈꯔꯒ ꯍꯥꯞꯄꯤꯔꯛꯑꯣ꯫ ꯅꯆꯥ ꯉꯁꯤꯗꯤ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ꯫ ꯁꯦ ꯏꯆꯥꯅ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ ꯆꯥꯅꯕ ꯄꯨꯔꯛꯂꯕꯅꯤ꯫ ꯁꯦ ꯍꯥꯞꯄꯤꯔꯛꯀꯦ ꯁꯦ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛꯁꯨ ꯆꯥꯕ ꯂꯣꯏꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯇꯣꯝꯆꯧꯗꯣ ꯂꯧ ꯌꯩꯕ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯇꯣꯝꯆꯧꯒꯤ ꯃꯄꯥꯡꯒꯜ ꯑꯁꯤ ꯑꯔꯣꯏꯕꯤꯗꯅꯤ ꯀꯜꯂꯤꯕꯁꯤ꯫ ꯈꯨꯜ ꯑꯁꯤꯗ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯈꯨꯟꯖꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯧꯔꯥꯛ ꯑꯃꯗꯤ ꯃꯇꯣꯝꯇꯅ ꯌꯩꯕ ꯃꯤꯀꯨꯞꯇ ꯂꯣꯏꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯈꯔ ꯂꯥꯟꯊꯔꯛꯄꯒ ꯇꯣꯝꯕꯒꯤ ꯂꯧꯐꯝꯗꯣ ꯂꯧ ꯌꯩꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯧ ꯑꯗꯣ ꯍꯣꯡꯒꯠꯅꯕ ꯈꯨꯟꯗꯒꯤ ꯏꯔꯣꯏ ꯑꯃ ꯋꯥꯏꯔꯨꯒꯦ ꯍꯥꯏꯅ ꯃꯄꯥ ꯇꯣꯝꯕꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯧꯅ ꯁꯦꯜ ꯇꯤꯡꯅꯕꯅꯤ, ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯂꯝꯃꯨ, ꯑꯩꯅ ꯊꯣꯛꯄ ꯐꯧ ꯑꯁꯦ ꯍꯣꯜꯂꯛꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯄꯥ ꯃꯃꯥꯗꯣ ꯃꯌꯨꯝꯗ ꯀꯥꯈ꯭ꯔꯤ ꯑꯗꯨꯒ ꯉꯥꯖꯥꯎ ꯑꯃ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯃꯃꯥꯏ ꯑꯗꯣ ꯐꯤ ꯑꯃꯅ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯐꯧ ꯃꯌꯥꯝ ꯑꯗꯣ ꯐꯤ ꯑꯄꯥꯛꯄ ꯑꯃꯗ ꯈꯥꯏꯗꯣꯛꯇꯨꯅ ꯍꯣꯟꯕ ꯍꯧꯔꯛꯈꯤ꯫ ꯇꯣꯝꯆꯧꯒꯤ ꯃꯇꯧ ꯎꯕꯗ ꯊꯪꯅꯅ ꯂꯧ ꯌꯩꯔꯤꯕ ꯃꯌꯥꯝꯗꯣ ꯃꯇꯤꯟꯒ ꯇꯥꯈꯩ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯝꯆꯧ ꯐꯧ ꯑꯗꯣ ꯈꯣꯡꯆꯠ ꯃꯔꯤꯔꯛ ꯊꯣꯛꯅ ꯑꯣꯜꯂꯝꯃꯤ꯫ ꯈꯣꯡꯆꯠ ꯃꯔꯤꯔꯛ ꯑꯁꯤꯗ ꯐꯧ ꯍꯣꯟꯕꯁꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯝꯃꯤ꯫ ꯃꯄꯥꯕꯨꯡ ꯇꯣꯝꯕꯅꯁꯨ ꯃꯆꯥꯕꯨ ꯏꯔꯨ ꯃꯥꯏꯊꯖꯅꯕ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯝꯃꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯊꯝꯂꯝꯃꯤ꯫ ꯇꯣꯝꯆꯧꯁꯨ ꯏꯔꯨꯖꯔꯕ ꯃꯇꯨꯡ ꯃꯃꯥꯅ ꯍꯥꯎꯅ ꯊꯣꯡꯂꯤꯕ ꯉꯥ ꯊꯣꯡꯕ ꯑꯗꯣ ꯄꯦꯟꯅ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯐꯤ ꯈꯔ ꯄꯨꯔꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯔꯝꯂꯒ ꯂꯧꯁꯪꯗ ꯑꯃꯨꯛ ꯂꯥꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯅꯨꯃꯤꯠ ꯇꯥꯔꯤ ꯇꯥꯔꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯧꯊꯪꯅꯕ ꯃꯌꯥꯝꯗꯨꯁꯨ ꯂꯧ ꯌꯩꯕ ꯂꯣꯏꯔꯗꯨꯅ ꯍꯣꯡꯒꯠꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯍꯟꯗꯛꯇꯤ ꯃꯈꯣꯏꯁꯤꯡꯗꯣ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯁꯨꯅ ꯂꯧ ꯌꯩꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯌꯥꯝꯅ ꯐꯧ ꯍꯣꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯌꯥꯝꯂꯕ ꯁꯥꯃꯨ ꯃꯌꯥꯝ ꯆꯤꯡꯈꯣꯡ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯟꯊꯔꯛꯈꯤ ꯑꯗꯨꯒ ꯐꯧ ꯃꯌꯥꯝ ꯑꯗꯣ ꯅꯩꯈꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯧꯕꯨ ꯃꯌꯥꯝꯗꯣ ꯁꯥꯃꯨꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯁꯥꯃꯨꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨꯅ ꯂꯧꯕꯨꯁꯤꯡꯗꯣ ꯀꯣꯠꯇꯨꯅ ꯂꯪꯊꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯂꯧ ꯌꯩꯕ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝꯗꯣ ꯀꯤꯕꯅ ꯀꯞꯄ ꯍꯧꯅꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯉꯥꯡꯅ ꯀꯞꯄ ꯑꯗꯣ ꯇꯣꯝꯆꯧꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯇꯣꯝꯆꯧꯁꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯨ ꯃꯌꯥꯝꯅ ꯐꯧ ꯅꯩꯈꯥꯏꯕꯗꯣ ꯎꯔꯛꯈꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯉꯥꯡ ꯈꯔꯁꯨ ꯀꯞꯂꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯁꯥꯃꯨ ꯃꯌꯥꯝꯗꯨꯒ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯁꯥꯃꯨ ꯃꯌꯥꯝꯗꯨꯅ ꯇꯣꯝꯆꯧꯕꯨ ꯂꯥꯛꯆꯕ ꯉꯝꯂꯝꯗꯦ꯫
ꯇꯣꯝꯆꯧꯒꯤ ꯆꯥꯎꯔꯕ ꯃꯄꯥꯝꯕꯣꯝ ꯑꯅꯤ ꯑꯗꯨꯕꯨ ꯎꯔꯨꯕꯗꯒꯤ ꯁꯥꯃꯨ ꯃꯌꯥꯝꯗꯣ ꯈꯣꯡꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯣꯝꯆꯧ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯥꯒꯤ ꯂꯧꯁꯪ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯆꯠꯈ꯭ꯔꯕꯗ ꯃꯌꯥꯝꯒꯤ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯍꯧꯔꯤ, "ꯇꯣꯝꯆꯧ, ꯍꯧꯖꯤꯛꯇꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯣ ꯐꯧꯁꯤꯡ ꯑꯗꯨ ꯇꯥꯁꯤꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯣꯠꯅꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯃꯗꯤ ꯏꯔꯣꯏ ꯂꯥꯛꯇ꯭ꯔꯤꯕ ꯑꯣꯏꯕꯅ ꯍꯣꯟꯗꯕꯤꯗ ꯂꯩꯅꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯊꯦꯡꯈ꯭ꯔꯅꯤ ꯈꯟꯕꯗꯁꯨ ꯑꯀꯤꯕ ꯐꯥꯎꯅꯔꯤ꯫ ꯃꯔꯝꯗꯤ ꯅꯍꯥꯟ ꯅꯣꯡꯃ ꯑꯃꯅ ꯀꯩ ꯊꯦꯡꯅꯕ, ꯉꯁꯤꯅ ꯁꯥꯃꯨ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯀꯤꯔꯤꯕꯅꯤ꯫ ꯇꯣꯝꯆꯧ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯇꯣꯝꯆꯧ ꯂꯧꯐꯝꯁꯤꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ, ꯈꯨꯟꯖꯥ ꯃꯌꯥꯝ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ, ꯅꯈꯣꯏꯅ ꯑꯉꯝꯕ ꯕꯣꯔꯥ ꯃꯆꯥ ꯑꯃꯃꯝꯗꯤ ꯄꯥꯏꯅꯔꯣ꯫ ꯑꯔꯦꯝꯕ ꯐꯧꯁꯤꯡꯗꯣ ꯑꯩꯅ ꯑꯆꯧꯕ ꯑꯄꯥꯛꯄ ꯐꯤ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯐꯧ ꯊꯝꯂꯤꯕ ꯐꯤ ꯑꯗꯣ ꯇꯥꯁꯤꯟꯗꯨꯅ ꯐꯧ ꯈꯔ ꯈꯥꯏꯗꯣꯛꯂꯒ ꯃꯅꯒꯟꯗ ꯍꯥꯞꯇꯨꯅ ꯄꯨꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯧꯕꯨꯛ ꯈꯔꯒꯤ ꯏꯔꯣꯏ ꯑꯗꯣ ꯂꯥꯛꯇ꯭ꯔꯤꯉꯩ ꯇꯣꯝꯆꯧꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯐꯧ ꯑꯗꯣ ꯍꯣꯟꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯣꯝꯆꯧ ꯃꯁꯥ ꯑꯗꯣ ꯋꯥꯃꯟꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯇꯝꯗꯨꯗ ꯇꯨꯝꯊꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯇꯣꯝꯆꯧꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯈꯟꯖꯔꯤ, ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕ ꯃꯤꯁꯛꯅꯤ, ꯃꯤꯅꯨꯡꯁꯤꯁꯨ ꯋꯥꯠꯇꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅꯗꯤ ꯈꯪꯂꯝꯂꯣꯏ ꯉꯁꯤ ꯉꯔꯥꯡ ꯊꯣꯛꯍꯜꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯑꯁꯦ ꯀꯣꯛꯅꯕ ꯑꯩꯅ ꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯕ ꯃꯍꯥꯛꯇꯤ ꯈꯪꯂꯝꯂꯣꯏꯀꯣ꯫ ꯐꯔꯦ, ꯃꯥꯒꯤ ꯃꯁꯛ ꯊꯤꯔꯤꯕ ꯑꯁꯦ ꯀꯔꯝꯅ ꯐꯖꯍꯟꯁꯤꯒꯦ? ꯑꯣ, ꯂꯩꯔꯦ, ꯑꯁꯨꯝꯅ ꯇꯧꯔꯒꯦ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯃꯍꯩ ꯍꯩꯕ ꯍꯤꯡꯆꯥꯕ ꯑꯃ ꯑꯩꯅ ꯂꯧꯅꯝ ꯇꯧꯔꯒ ꯊꯥꯖꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯦ ꯅꯩꯈꯥꯏꯍꯜꯂꯒꯦ꯫ ꯑꯗꯨꯒ ꯇꯣꯝꯆꯧꯒꯤ ꯃꯄꯥꯡꯒꯜ ꯑꯁꯦ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯉꯝꯗꯅꯕ ꯄꯥꯡꯒꯜ ꯄꯤꯔꯒꯦ꯫ ꯑꯗꯨꯒ ꯇꯣꯝꯆꯧ ꯑꯃꯗꯤ ꯍꯤꯡꯆꯥꯕ ꯃꯥꯌꯣꯛꯅꯍꯟꯗꯨꯅ ꯇꯣꯝꯆꯧꯅ ꯍꯤꯡꯆꯥꯕꯗꯣ ꯃꯥꯏꯊꯤꯕ ꯄꯤꯍꯜꯂꯒꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯍꯩꯗꯒꯤ ꯇꯣꯝꯆꯧꯒꯤ ꯁꯛꯇꯝ ꯑꯁꯤ ꯂꯥꯏꯒꯤ ꯃꯆꯥꯒꯨꯝ ꯐꯖꯍꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯇꯧꯗ꯭ꯔꯕꯗꯤ ꯊꯃꯣꯏ ꯑꯁꯨꯛ ꯁꯦꯡꯕ, ꯃꯃꯥ ꯃꯄꯥꯕꯨ ꯂꯨꯅ ꯇꯧꯖꯕ ꯃꯤꯁꯛ ꯑꯁꯦ ꯃꯇꯣꯝꯇ ꯁꯤꯖꯈꯤꯕ ꯇꯥꯔꯦ꯫ ꯍꯌꯦꯡꯁꯦ ꯍꯦꯛꯇ ꯑꯩ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯔꯥꯟꯕ ꯄꯥꯎ ꯇꯝꯂꯒꯦ꯫ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯀꯤ ꯅꯄꯥꯡꯒꯜ ꯑꯁꯦ ꯂꯥꯏꯔꯦꯝꯕꯤ ꯑꯩꯉꯣꯟꯗꯒꯤ ꯇꯥꯗꯅ ꯍꯥꯞꯂꯕꯅꯤꯀꯣ꯫ ꯅꯍꯥꯛꯅ ꯍꯤꯡꯆꯥꯕ ꯑꯗꯣ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯖꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯃꯥꯒꯤ ꯃꯐꯝꯗ ꯄꯣꯊꯥꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯆꯧꯗꯣ ꯂꯣꯛ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯗꯣꯡꯗꯒꯤ ꯆꯥꯎꯔꯕ ꯅꯨꯡ ꯑꯃ ꯊꯥꯗꯔꯛꯈꯤ꯫ ꯇꯣꯝꯆꯧꯁꯨ ꯂꯩꯊꯣꯛꯄ ꯅꯪꯍꯧꯗ꯭ꯔꯗꯨꯅ ꯃꯈꯨꯠꯅ ꯅꯨꯡ ꯑꯗꯣ ꯃꯁꯥꯗ ꯁꯣꯛꯇꯅꯕ ꯉꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯈ꯭ꯔꯕ ꯅꯨꯡ ꯑꯗꯣ ꯎꯐꯨꯟ ꯇꯥꯅ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯒ ꯊꯣꯛꯂꯛꯄꯗꯁꯨ ꯃꯍꯥꯛꯅ ꯅꯦꯠꯂꯨꯕ ꯅꯨꯡ ꯈꯨꯗꯤꯡ ꯎꯐꯨꯟ ꯇꯥꯅ ꯂꯣꯏꯅ ꯀꯥꯏꯈꯤ꯫ ꯇꯣꯝꯆꯧꯗꯣ ꯇꯁꯦꯡꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯦꯡꯂꯨꯕ ꯅꯨꯡꯕꯨ ꯑꯣꯏꯔꯣ ꯎ ꯄꯥꯝꯕꯤꯕꯨ ꯑꯣꯏꯔꯣ ꯃꯁꯥ ꯃꯇꯣꯝꯇ ꯇꯦꯛꯂꯝꯃꯤ, ꯀꯥꯏꯔꯝꯃꯤ꯫ ꯑꯉꯛꯄ ꯃꯌꯥꯝꯁꯤꯒ ꯂꯣꯏꯅꯅ ꯇꯣꯝꯆꯧ ꯂꯧꯁꯪꯗ ꯆꯪꯗꯨꯅ ꯍꯤꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯈꯟꯖꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯃꯍꯩ ꯍꯩꯕ ꯍꯤꯡꯆꯥꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯋꯥꯏ ꯋꯥꯕ ꯁꯥꯔꯒ ꯑꯁꯨꯝꯅ ꯄꯥꯈꯠꯅ ꯄꯥꯎꯗꯝꯂꯝꯃꯤ, "ꯍꯦ ꯃꯍꯩ ꯍꯩꯕ ꯍꯤꯡꯆꯥꯕ, ꯅꯍꯥꯛꯅ ꯉꯁꯤꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕꯤꯗꯕ ꯌꯥꯗ꯭ꯔꯦꯗꯣ." ꯍꯤꯡꯆꯥꯕ ꯑꯗꯨꯅ, "ꯑꯣ, ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ, ꯍꯥꯏꯌꯨ, ꯀꯅꯥꯅ ꯂꯥꯏꯔꯦꯝꯕꯤꯗ ꯂꯥꯛꯆꯕ ꯌꯥꯎꯔꯕꯒꯦ? ꯑꯩꯅ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯀꯅꯥꯅꯣ ꯍꯥꯏꯌꯨ? ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯦ ꯋꯥꯔꯛꯆꯒꯦ, ꯈꯣꯌꯨꯝ ꯂꯥꯏ ꯑꯣꯏꯔꯦ ꯋꯥꯔꯛꯆꯒꯦ, ꯆꯤꯡꯅꯗꯅ ꯍꯥꯏꯕꯤꯌꯨ ꯂꯥꯏꯔꯦꯝꯕꯤ." "ꯍꯦ ꯍꯤꯡꯆꯥꯕ, ꯅꯍꯥꯛꯅ ꯃꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯆꯤꯡꯌꯥ ꯈꯨꯜ ꯑꯁꯤꯗ ꯆꯠꯇꯨꯅ ꯅꯩꯈꯥꯏꯌꯨ꯫ ꯑꯗꯨꯒ ꯅꯆꯤꯟꯗꯨꯅ ꯈꯨꯟꯖꯥ ꯇꯔꯥ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯈꯨꯗꯛꯁꯤꯗ ꯄꯤꯌꯨ ꯍꯥꯏꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯄꯤꯗ꯭ꯔꯕꯗꯤ ꯈꯨꯟꯖꯥ ꯃꯌꯥꯝꯗꯣ ꯍꯥꯠꯇꯤ ꯍꯥꯠꯇꯅ ꯂꯥꯛꯅꯕ ꯍꯧꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯗꯨꯗ ꯅꯪꯒꯤ ꯂꯝꯕꯥ ꯊꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯃꯍꯥꯛꯇꯨꯒ ꯅꯪꯒ ꯂꯝꯕꯥꯅꯗꯨꯅ ꯑꯉꯝ ꯑꯉꯝꯕ ꯍꯥꯠꯅꯒꯗꯧꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯑꯋꯥꯕꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯂꯣꯏꯀꯣ꯫ ꯑꯗꯨꯒ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧꯗ ꯇꯥꯛꯊꯣꯛꯂꯒ ꯅꯍꯥꯛꯀꯤ ꯅꯍꯩ ꯄꯨꯝꯕ ꯂꯧꯊꯣꯛꯀꯅꯤ." ꯍꯤꯡꯆꯥꯕ ꯑꯗꯨꯅꯁꯨ ꯃꯍꯩꯗꯗꯤ ꯂꯧꯊꯣꯛꯄꯤꯒꯅꯨ, ꯅꯍꯥꯛꯅ ꯍꯥꯏꯕ ꯁꯣꯏꯗꯅ ꯏꯟꯖꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯂꯩꯐꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯨꯃꯤꯠꯇꯨꯒꯤ ꯁꯟꯙ꯭ꯌꯥ ꯃꯇꯝꯗ ꯃꯍꯩ ꯍꯩꯕ ꯍꯤꯡꯆꯥꯕ ꯑꯗꯣ ꯇꯣꯝꯆꯧꯒꯤ ꯈꯨꯜꯗ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯟꯖꯥ ꯃꯌꯥꯝꯒꯤ ꯃꯌꯨꯝ ꯃꯅꯥꯛꯇ ꯄꯥꯏꯗꯨꯅ ꯈꯥꯛꯅ ꯅꯣꯛꯂꯝꯃꯤ꯫
ꯈꯨꯟꯖꯥ ꯃꯌꯥꯝꯅꯁꯨ ꯍꯤꯡꯆꯥꯕ ꯂꯥꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯅꯈꯤ꯫ ꯍꯤꯡꯆꯥꯕꯗꯨꯅ ꯊꯣꯡ ꯂꯣꯜꯂꯤꯕ ꯌꯨꯝ ꯃꯌꯥꯝ ꯑꯗꯣ ꯐꯛꯀꯥꯏꯗꯨꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝ ꯃꯌꯥꯝ ꯑꯗꯣ ꯊꯨꯗꯦꯛꯄꯁꯨ ꯍꯧꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯣ ꯌꯨꯝ ꯂꯩꯇ꯭ꯔꯕꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯒꯤ ꯃꯆꯤꯟꯗꯒꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ, ꯑꯩꯈꯣꯏꯕꯨ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯇꯥꯎ ꯈꯨꯟꯖꯥ ꯃꯌꯥꯝ, ꯅꯈꯣꯏ ꯍꯤꯡꯅꯤꯡꯂꯕꯗꯤ ꯍꯧꯖꯤꯛꯃꯛ ꯃꯤꯑꯣꯏ 10 ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯄꯤꯌꯨꯗꯣ, ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯟꯖꯥ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯃꯤꯑꯣꯏ 10 ꯄꯤꯔꯛꯇ꯭ꯔꯕ ꯑꯩ ꯅꯈꯣꯏꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ꯫ ꯈꯨꯟꯖꯥ ꯃꯌꯥꯝ ꯅꯈꯣꯏ ꯈꯟꯅꯔꯣ, ꯑꯩ ꯉꯥꯏꯍꯥꯛ ꯉꯥꯏꯒꯦ, ꯃꯤꯑꯣꯏ 10ꯅꯤꯀꯣ, ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯊꯤꯜꯂꯕꯅꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯗꯣ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯒꯦ ꯍꯥꯏꯕ ꯀꯅꯥ ꯑꯃꯠꯇ ꯊꯣꯛꯅꯔꯛꯈꯤꯗꯦ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯀꯗꯧꯔꯤ, ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯒꯤ ꯆꯥꯛꯊꯥꯛ ꯃꯤꯑꯣꯏ 10ꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯑꯄꯤꯛꯄ ꯑꯉꯥꯡ ꯆꯦꯟꯕ ꯀꯌꯥꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗꯣ ꯃꯆꯥꯁꯤꯡꯒꯤ ꯈꯜꯂꯒ 3-4ꯗꯤ ꯃꯁꯥꯅ ꯌꯥꯅ ꯊꯣꯛꯅꯔꯛꯈꯤ꯫ ꯑꯋꯥꯠꯄꯁꯤꯡ ꯑꯗꯣ ꯊꯣꯛꯂꯛꯅꯕ ꯀꯟꯅ ꯍꯥꯏꯅꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯝꯆꯧꯗꯣ ꯃꯁꯥ ꯄꯨꯝꯕ ꯉꯛꯇꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ꯫ ꯅꯨꯡ ꯅꯦꯠꯂꯦ ꯅꯨꯡ ꯀꯥꯏꯕ, ꯎ ꯄꯥꯝꯕꯤ ꯊꯦꯡꯂꯒꯅ ꯎ ꯄꯥꯝꯕꯤ ꯇꯦꯛꯄ, ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯃꯁꯥꯅ ꯋꯥꯈꯜ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯑꯣꯏꯅ ꯍꯪꯂꯒꯦ ꯈꯟꯅ ꯃꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯁꯥꯎꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯄꯤꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯈꯨꯟꯖꯥ ꯅꯈꯣꯏ ꯂꯣꯏꯅ ꯐꯥꯔꯒ ꯆꯥꯊꯣꯛꯄ ꯇꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯈꯨꯟꯖꯥ ꯃꯌꯥꯝꯗꯣ ꯇꯥꯟꯅꯗꯨꯅ ꯐꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯆꯥꯕꯗꯤ ꯆꯥꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯇꯣꯝꯆꯧꯁꯨ ꯃꯥꯒꯤ ꯌꯨꯝ ꯌꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯌꯨꯝ ꯑꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯤꯕꯗꯣ ꯇꯥꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯈꯨꯗꯛꯇ ꯍꯤꯡꯆꯥꯕꯅ ꯂꯥꯎꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯈꯨꯟꯖꯥ ꯅꯨꯄꯥ ꯅꯨꯄꯤ ꯑꯍꯜ ꯑꯉꯥꯡ ꯈꯥꯛꯇꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ ꯑꯃꯗꯤ ꯀꯞꯂꯤꯕꯗꯣ ꯇꯣꯝꯆꯧꯅ ꯎꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯤꯡꯆꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯦ ꯍꯤꯡꯆꯥꯕ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯋꯥꯕ ꯄꯤꯔꯤꯕꯅꯤ ꯍꯥ? ꯑꯩ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯅꯍꯥꯛꯅ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯅꯊ꯭ꯋꯥꯏꯗꯨ ꯂꯧꯕꯤꯌꯨ ꯍꯥꯏꯕ꯭ꯔꯥ? ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ꯫ ꯀꯔꯤ ꯍꯥꯏꯕ ꯃꯤ ꯃꯆꯥ? ꯍꯤꯡꯆꯥꯕ ꯑꯩꯕꯨ ꯃꯤꯑꯣꯏꯕ ꯅꯪꯕꯨ ꯀꯤꯗꯨꯅ ꯍꯟꯈꯤꯗ꯭ꯔꯅꯦ? ꯅꯣꯛꯅꯤꯡꯉꯤ ꯅꯪꯒꯤ ꯋꯥꯍꯩꯁꯤ ꯇꯥꯔꯒ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯍꯤꯡꯆꯥꯕꯅ ꯃꯤꯑꯣꯏꯕ ꯅꯈꯣꯏꯕꯨ ꯀꯤꯗꯨꯅ ꯃꯥꯏ ꯂꯩꯈꯤꯕ ꯅꯍꯥꯛꯄꯨ ꯊꯦꯡꯅꯔꯕ꯭ꯔꯥꯅꯦ? ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯦꯗꯣ꯫ ꯇꯣꯝꯆꯧꯅ, ꯍꯦ ꯍꯤꯡꯆꯥꯕ, ꯑꯩꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯅꯣꯛꯈꯦꯗꯨꯅ ꯉꯥꯡꯂꯤꯕ ꯅꯆꯤꯟ ꯑꯗꯣ ꯊꯨꯒꯥꯏꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯆꯧ ꯍꯤꯡꯆꯥꯕꯒꯤ ꯅꯥꯛꯇ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯕ ꯍꯧꯔꯛꯈꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯃꯈꯜ ꯀꯌꯥꯒꯤ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯇꯣꯝꯆꯧꯒ ꯃꯥꯌꯣꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯑꯗꯣ ꯇꯣꯝꯆꯧꯗ ꯃꯥꯏꯊꯤꯕ ꯄꯤꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯇꯣꯝꯆꯧꯅ ꯑꯣꯏꯅ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯂꯪꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯆꯧꯅ ꯂꯥꯛꯆꯕꯁꯤꯗ ꯈꯨꯟꯖꯥ ꯃꯌꯥꯝꯗꯣ ꯇꯣꯝꯆꯧꯒꯤ ꯃꯃꯤꯡ ꯄꯟꯗꯨꯅ ꯇꯣꯝꯆꯧ ꯍꯥꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯣ ꯇꯣꯝꯆꯧꯅ ꯃꯉꯛꯁꯝꯗ ꯇꯥꯞ ꯄꯥꯏ, ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯁꯨꯖꯤꯜꯂꯤ꯫ ꯂꯩꯃꯥꯏ ꯑꯗꯣ ꯂꯩꯀ꯭ꯔꯛ ꯆꯠꯄ ꯃꯈꯩ ꯍꯤꯡꯆꯥꯕꯒꯤ ꯃꯀꯣꯛ ꯑꯗꯣ ꯆꯪꯈꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯣ ꯇꯣꯝꯆꯧꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯆꯩꯅꯥ ꯀꯌꯥꯅ ꯃꯁꯥ ꯄꯨꯝꯕꯗꯣ ꯈꯥꯡꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯅ ꯇꯣꯝꯆꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯊꯧꯅꯥ ꯐꯕ ꯄꯥꯡꯒꯜ ꯀꯟꯕ ꯅꯨꯄꯥ ꯃꯆꯥ, ꯍꯤꯡꯆꯥꯕ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯑꯩ ꯃꯈꯥ ꯇꯥꯅ ꯅꯈꯣꯏꯗ ꯑꯋꯥꯕ ꯄꯤꯔꯔꯣꯏ꯫ ꯑꯃꯨꯛ ꯍꯟꯅꯁꯨ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯆꯔꯔꯣꯏ꯫ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯑꯀꯟꯕ ꯅꯨꯄꯥ꯫ ꯇꯣꯝꯆꯧꯅ, ꯅꯈꯣꯏ ꯍꯤꯡꯆꯥꯕꯒꯤ ꯍꯧꯅꯕꯤ ꯇꯧꯁꯟꯅꯕꯤꯗꯣ ꯍꯧꯔꯛꯂꯕ꯭ꯔꯥ? ꯅꯍꯥꯛꯄꯨ ꯑꯩꯅ ꯍꯤꯡꯅ ꯊꯝꯈꯤꯗ꯭ꯔꯣ? ꯅꯍꯥꯛꯅ ꯈꯨꯟꯖꯥ ꯃꯌꯥꯝꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕ, ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯌꯥꯝꯕꯨ ꯐꯥꯗꯨꯅ ꯆꯥꯒꯦ ꯇꯧꯔꯝꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯑꯩꯅ ꯄꯤꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯁꯥ ꯑꯁꯦ ꯁꯦꯒꯥꯏꯗꯨꯅ ꯅꯨꯡꯁꯥꯗ ꯐꯧꯗꯨꯅ ꯊꯝꯒꯅꯤ꯫ ꯎꯆꯦꯛ ꯀꯌꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯍꯟꯒꯅꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ, ꯅꯠꯇꯦ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯑꯀꯟꯕ ꯅꯨꯄꯥ, ꯑꯩ ꯂꯥꯟꯖꯔꯦ꯫ ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯦ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕꯁꯤ ꯇꯧꯖꯔꯔꯣই꯫ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ, ꯑꯩ ꯅꯪꯒꯤ ꯅꯈꯥꯄꯣꯟꯅ ꯉꯁꯤꯗꯒꯤ ꯂꯩꯖꯔꯒꯦ꯫ ꯇꯣꯝꯆꯧꯅ, ꯍꯦ ꯍꯤꯡꯆꯥꯕ, ꯅꯪꯒꯤ ꯇꯥꯠꯀꯤ ꯋꯥꯍꯩꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ, ꯑꯗꯨꯗꯤ ꯑꯀꯟꯕ ꯅꯨꯄꯥ, ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯍꯥꯏꯌꯨ, ꯑꯩ ꯄꯤꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨꯀꯣ ꯑꯀꯟꯕ ꯅꯨꯄꯥ꯫ ꯇꯣꯝꯆꯧꯗꯣ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯖꯩ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯗꯨꯗ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈ꯭ꯔꯕ ꯌꯨꯝ ꯃꯌꯥꯝꯁꯦ
ꯍꯥꯟꯅꯒꯨꯝꯅ ꯀꯔꯤ ꯑꯃꯠꯇ ꯀꯥꯏꯍꯟꯗ ꯂꯩꯍꯜꯂꯨ ꯑꯗꯨꯒ ꯑꯃꯗꯤ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯌꯨꯝ ꯑꯁꯦ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯩꯍꯜꯂꯨ ꯍꯤꯡꯆꯥꯕ ꯑꯗꯨꯅꯁꯨ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯊꯨꯒꯥꯏꯈ꯭ꯔꯕ ꯌꯨꯝ ꯃꯌꯥꯝꯗꯣ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯑꯣꯏꯔꯛꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯅꯤꯁꯨꯕꯗꯣ ꯑꯃꯨꯛ ꯍꯥꯏꯔꯣ ꯀꯔꯤ ꯄꯥꯝꯂꯤꯕꯒꯦ ꯍꯥꯏꯅ ꯍꯪꯖꯩ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯧꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯍꯩꯍꯤꯡꯆꯥꯕ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯑꯄꯥꯝꯕ ꯑꯁꯤꯗꯤ ꯍꯥꯏꯗꯧꯕ ꯏꯕꯨ ꯏꯀꯥꯏꯖꯔꯦ ꯑꯗꯨꯕꯨ ꯍꯥꯏꯗꯕꯗꯤ ꯌꯥꯗꯕ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯀꯟꯕ ꯅꯨꯄꯥ ꯏꯀꯥꯏꯒꯅꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯅꯈꯥ ꯊꯥꯕ ꯍꯤꯡꯆꯥꯕ ꯑꯣꯏꯔꯕꯅꯤ ꯅꯍꯥꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯅ ꯏꯜꯂꯒꯦ ꯇꯥꯛꯄꯤꯌꯨ ꯅꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯑꯄꯥꯝꯕꯗꯣ ꯇꯣꯝꯆꯧ ꯍꯦ ꯍꯤꯡꯆꯥꯕ ꯍꯧꯖꯤꯛꯃꯛ ꯍꯥꯏꯔꯒꯦꯀꯣ ꯑꯇꯩ ꯅꯠꯇꯦ ꯑꯩꯒꯤ ꯁꯛꯁꯦ ꯌꯥꯝꯅ ꯊꯤꯃꯟꯈ꯭ꯔꯦ ꯑꯩꯒꯤ ꯁꯛ ꯑꯁꯤ ꯎꯕꯗ ꯈꯨꯟꯖꯥ ꯑꯉꯥꯡ ꯀꯌా ꯀꯤꯅꯔꯦ ꯃꯈꯣꯏꯅ ꯀꯤꯕꯗꯒꯤ ꯑꯩꯁꯨ ꯌꯨꯝꯗ ꯏꯃꯥ ꯏꯄꯥꯒ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯗ꯭ꯔꯦꯗꯣ ꯄꯨꯝꯅꯃꯛ ꯑꯁꯦ ꯀꯣꯛꯄꯤꯕ ꯑꯣꯏꯅ ꯑꯩꯒꯤ ꯑꯊꯤꯕ ꯁꯛꯇꯝꯁꯦ ꯐꯖꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯃꯁꯤꯕꯨ ꯍꯦꯛ ꯉꯝꯂꯕ ꯈꯨꯗꯛ ꯑꯁꯤꯗ ꯅꯍꯥꯛꯄꯨ ꯑꯩꯅ ꯊꯥꯗꯣꯛꯀꯅꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅꯁꯨ ꯍꯣꯏ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯤꯡꯆꯥꯕꯒꯤ ꯃꯍꯩꯅ ꯇꯣꯝꯆꯧꯒꯤ ꯑꯊꯤꯕ ꯃꯁꯛꯇꯣ ꯂꯥꯏꯒꯤ ꯃꯆꯥꯒꯨꯝ ꯈꯨꯗꯛꯇ ꯐꯖꯍꯟꯈꯤ ꯃꯌꯥꯝ ꯑꯗꯣ ꯄꯨꯡꯉꯪ ꯉꯪꯅꯈꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯣꯝꯆꯧꯅ ꯍꯤꯡꯆꯥꯕ ꯑꯗꯣ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯆꯧ ꯑꯗꯣ ꯍꯧꯒꯠꯇ꯭ꯔꯤ ꯃꯁꯥ ꯑꯗꯣ ꯋꯥꯃꯟꯈꯤꯕꯅ ꯈꯨꯟꯖꯥ ꯃꯌꯥꯝꯁꯨ ꯍꯧꯒꯠꯅꯗꯨꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯁꯤꯠ ꯁꯦꯡꯕ ꯍꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯉꯔꯥꯡ ꯇꯣꯝꯆꯧ ꯑꯃꯗꯤ ꯍꯤꯡꯆꯥꯕꯅ ꯐꯨꯅꯈꯤꯕ ꯃꯐꯝ ꯑꯗꯣ ꯄꯨꯈ꯭ꯔꯤꯃꯨꯛ ꯆꯥꯎꯅ ꯀꯣꯝ ꯁꯥꯅ ꯂꯩꯔꯝꯈꯤ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯣꯝꯆꯧꯒꯤ ꯃꯐꯝꯗ ꯏꯀꯥꯏꯕ ꯄꯣꯛꯄ ꯍꯧꯔꯛꯈꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯣ ꯑꯌꯨꯛ ꯑꯗꯨꯗ ꯃꯊꯪ ꯄꯥꯎ ꯄꯤꯅꯗꯨꯅ ꯇꯣꯝꯆꯧꯗ ꯂꯥꯟꯖꯔꯦ ꯍꯥꯏꯅ ꯍꯥꯏꯔꯨꯁꯤ ꯃꯍꯥꯛ ꯂꯩꯔꯝꯕꯅ ꯑꯩꯈꯣꯏ ꯍꯤꯡꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯐꯝꯗ ꯍꯥꯏꯖꯔꯨꯁꯤ ꯍꯥꯏꯔꯛꯈꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯈꯨꯟꯖꯥ ꯃꯌꯥꯝꯗꯣ ꯇꯣꯝꯆꯧꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯇꯣꯝꯆꯧꯕꯨ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯀꯧꯖꯔꯛꯏ ꯇꯣꯝꯆꯧꯁꯨ ꯇꯨꯝꯂꯝꯕꯅꯤ ꯃꯌꯥꯝꯅ ꯀꯧꯔꯛꯄ ꯇꯥꯕꯗꯒꯤ ꯇꯣꯝꯆꯧ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯈꯨꯟꯖꯥ ꯃꯌꯥꯝꯗꯣ ꯃꯌꯥ ꯀꯥꯈꯩ ꯂꯩꯅꯈ꯭ꯔꯤ ꯃꯔꯝꯗꯤ ꯇꯣꯝꯆꯧꯒꯤ ꯐꯖꯕ ꯑꯁꯤꯗ ꯃꯌꯥꯝꯗꯣ ꯇꯣꯝꯆꯧꯅ ꯀꯧꯔꯛꯏ ꯃꯌꯥꯝ ꯂꯥꯛꯄꯤꯕꯗꯤ ꯀꯔꯤ ꯊꯕꯛ ꯂꯩꯔꯕꯒꯦ ꯃꯌꯥꯝꯗꯣ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯇꯣꯝꯆꯧꯗ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯃꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥꯁꯨ ꯍꯥꯏꯔꯝꯃꯤ ꯇꯣꯝꯆꯧꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯌꯥꯝꯅ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯤꯔꯛꯄ ꯑꯁꯤꯗ ꯊꯃꯣꯏ ꯄꯦꯟꯃꯟꯈꯤꯕꯅ ꯀꯞꯆꯩ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯇꯣꯝꯕ ꯑꯃꯗꯤ ꯊꯣꯏꯕꯤꯗꯁꯨ ꯂꯥꯟꯖꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯇꯣꯝꯆꯧꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯌꯥꯝꯕꯨ ꯉꯥꯛꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯈꯨꯟꯖꯥ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯇꯣꯝꯆꯧꯕꯨ ꯂꯥꯏꯒꯨꯝꯅ ꯂꯥꯠꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯁꯛ ꯊꯤꯗꯨꯅ ꯍꯤꯡꯆꯥꯕꯗꯒꯤ ꯍꯦꯟꯅ ꯇꯣꯟꯅ ꯂꯩꯔꯝꯕ ꯇꯣꯝꯆꯧꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ